Akashvani Imphal Nayani Devi.nd pau pajari. December tha phawagi manungda IDP sing masagi yumda hanjin lahlu ahba Devi.nd ngasi lamboi kohnang kohongda wakat mifam chathakre. Kokomi gi mideng makada IDP sing amadi miyangwa loinana wakan mifam adu chathaki. Ngarang dagi ahokiba relay sit in protest asi December thagi aroiba numit phawa tha ma chupna chathagani hairi. Ngasi ju tongan ba relief camp sing da lairiba IDP sing CSO singi mihut sing amadi mafam kaya dagi lakiba miyamna wakat mifam aduda saruk yakhi. Thobal Police Station gi manung janba athokpa makha lekai da leiba pangabam nupa jaw kauba chahi yankhairom suraba mioi magi yumda hand grenade ama thamjillam le police ki pau matung ina grenade adunga se mum manungi mioi singna thengnarakibani chejet ama da warol khara iraga madugi mathakta hand grenade adu thamlambani hairi warol aduda aroiba warning hairaga KCP PWG tharami hairi. CRPF ki chama marifuma pansuba battalion sinduna palace compound leba state kala academy holda civic action program pangthoktuna phi tunaba mesin amadi pis hakon sing yenthokre thauramduga mari leinana CRPF Manipur range gi DIG huidrom Premchand na high security force singa miyangwa afaba mari thamba tangai pade CRPF na miyam bungak sen batana tana sotharaba miyam da tongan ba hiram singda mating pangduna senthok le hanaba honaduna lakli makhatana so hona khigani haiki. Fishery Mantri Rajiv Ranjana Lebak Pumbada Paikaliba Fishery ga Maril Enaba Tapak Singh ngasi Sangsad ki Lok Sabha mifamda singthakre. Pradhan Mantri Matsya Sampada Yojana PMMS waina lebak asigi fishery sector da choba onba ma purakpa ngamle haina mantri na phongdokhi. Mahangna hai nungchup bangla gi oina di kendra sarkar na kaithoki pa senpam sing adu maram chana sijanabagi mami tadri masilaibak thibani lupa koti chani kunmathoi gi manungda kendra sarkar na lupa koti chama taramari thadokhrabsu nungchup Bengal sarkar na koti yang kahnipan khaktama sijinari. Amaromda sangsad ki mifam ani mangasin thilpung ani phawe yai thoki electoral roll gi special incentive revision ga mari leinana birodi singna charang ba thokpadagi sangsad ki sabha ani mak nungthilpung ani phawe yai thoki. Parliamentary Affairs Mantri Kiren Rijiju na sabha da charang na tanaba birodi dolgi sadasya singda appeal tawki. Mahangna hai sarkar sina wathok kotim sabha da puthoktu na kananaba sem saduna lei adubu ingna chikna takolon khangna kanabana aphaba pholakani haina su mantri na makha takhi. BJP ki luchingba Dr. Premchand bu tarani panchuba Bihar Vidhan Sabha gi adaksa oina khankre maraki adaksa oiriba Narendra Narayan Yadav na Dr. Premchand bu yenaba leitana khalle haina lauktoki bani loinana adaksa oiriba Dr. Premchand na Bihar Vidhan Sabha gi sadasya sing wasak laukhi. Sadasya singgi manungda khwaidagi naha oiribi Maithili Thakur na mahaki Maithili lolda wasak laukhi. केंद्र की शिक्षा मंत्री धर्मेंद्र प्रधान अमदी उत्तर प्रदेश की मुख्यमंत्री योगी आदित्यनाथ ना वाराणसी दंगसी मरी सुबह काशी तामी संगमम हौदोकलगनी थौरम असी चही चा कयागी ममांगदगी काशी अमदी तमिलनाडु की मरक्ता लेनरिबा मरीबु इकाई खुमनबो उत्तुना मखाताना लाइनिंगबा मसुंग तोंगान बे हिरम सिंगदा चटमिनानबगी वखललोंदा पांगथोकपनी. Assam dangasi ahom dibas bag sana pangtongari numit asin ning thaupaling matamda Hong Kong luki mapangal maring jel amadi masagi ina khulaba chadabi na yokatuna thamlamba muning singduna pangthokpani numit asika mari laina na Griha Mantri Amit Shah na Assam gi miyam da yai paujel pikhi social media da thagat pawarol amada Sri Amit Shah na hai hauki bezahi mapan lom sida Sri Modi na luchingbai NDA sarkar na Assam da tangdu leitaba thamduna pagi lambi romda khumang yang na changchin bangamalle masina Assambu mahi masing amadi tongan ba hiram singda mangjil thana chatpangamalle haina Sri Sahana makhatakhi. Kendra sarkar na lebak asigi miyamda afaba chinjak panganaba tongan ba thaurang kaya lokatpagi manung chana chinjak test taunaba laboratory singling khanaba sem sare hairi wapam asi food processing industry mantralaya gi joint secretary Rajin Singhana Akashvani Pangmiga akhanna unabada phongdokhibani pau loijare.